ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯍꯣꯝꯂꯦꯟ ꯅꯠꯇ꯭ꯔꯒ ꯁꯣꯚꯔꯦꯟꯇꯤ ꯇꯥꯟꯕꯒꯨꯝꯕ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇ ꯀꯣꯛ ꯊꯥꯗꯒꯨꯝꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅꯕ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯂꯨꯆꯤꯡꯕꯤꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯂꯥꯏꯆꯠ ꯑꯃ ꯑꯣꯏꯔꯤꯕ COVID-19 ꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯐꯦꯁ ꯃꯥस्क ꯎꯞꯄ ꯃꯤꯑꯣꯏ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯊꯝꯕ ꯌꯥꯝꯅ ꯇꯣꯏꯅ ꯈꯨꯠꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯅꯆꯤꯡꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯅ TOMTVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯍꯣꯝꯂꯦꯟ ꯅꯠꯇ꯭ꯔꯒ ꯁꯣꯚꯔꯦꯟꯇꯤ ꯇꯥꯟꯕꯒꯨꯝꯕ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇ ꯀꯣꯛ ꯊꯥꯗꯒꯨꯝꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅꯕ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯊꯥꯡꯃꯩꯕꯟ ACꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯥꯡꯒꯣꯜ ꯇꯔꯨꯡ ꯚꯤꯂꯦꯖꯀꯤ ꯆꯍꯤ 243 ꯂꯛ ꯁꯨꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯀꯝ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯐꯣꯔꯦꯁꯠ ꯑꯦꯟड ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯨ ꯅꯤꯎꯃꯥꯏ ꯊꯥꯡꯃꯩꯕꯟ ACꯒꯤ MLA KS ꯖꯣꯏꯀꯤꯁꯟ ꯑꯃꯗꯤ ꯑꯇꯩ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏꯐꯝ ꯑꯣꯏꯔꯤꯕ ꯗꯟꯁꯟ ꯄꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯕꯨꯙꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯃꯇꯝ ꯑꯃꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯕ ꯅꯤꯡꯁꯤꯡ ꯐꯨꯔꯥ ꯑꯃꯁꯨ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯣꯏꯔꯣꯏꯗꯕ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯊꯥꯡ ꯁꯠꯅꯅꯕ ꯊꯕꯛ ꯇꯧꯒꯨꯝꯁꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯌꯥꯝꯒꯤ ꯐꯅꯕ ꯃꯌꯥꯝꯁꯤ ꯅꯨꯡꯁꯤꯅꯅꯕ ꯈꯟꯖꯔꯒ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗ ꯑꯣꯟꯖꯜꯂꯒ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯈꯤꯇꯪ ꯄꯦꯟꯗꯕ ꯑꯃ ꯉꯥꯡꯒꯦ ꯇꯧꯔꯒꯁꯨ ꯃꯩꯇꯩꯗꯤ ꯋꯥ ꯉꯥꯡꯒꯅꯨ ꯅꯣꯏꯅ ꯉꯥꯡꯗꯦ ꯀꯝꯃꯨꯅꯦꯜ ꯑꯣꯏꯅꯦꯅ ꯍꯦꯛ ꯉꯥꯡꯍꯟꯗꯕ ꯑꯗꯣ ꯑꯇꯩꯅ ꯄꯪꯇꯧꯗ ꯇꯧꯕꯗꯤ ꯑꯩꯈꯣꯏꯁꯦ ꯄꯪꯌꯥꯗ ꯌꯥꯍꯟꯕ ꯑꯗꯨꯅ ꯃꯁꯤ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗꯗꯤ ꯃꯁꯤ ꯌꯥꯗ꯭ꯔꯦꯕ ꯈꯥꯝꯕꯁꯤ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯃꯤꯅ ꯃꯁꯤꯗ ꯑꯊꯤꯡꯕ ꯄꯤꯗꯦ ꯆꯤꯡꯗꯗꯤ ꯑꯩꯈꯣꯏ ꯀꯥꯕꯁꯨ ꯌꯥꯍꯟꯗꯦ ꯑꯝꯇ ꯑꯗꯣ ꯂꯩꯃꯤꯟꯅꯕ ꯀꯩꯗꯧꯔꯦ ꯑꯥꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁ꯭ꯋꯥꯏꯗ ꯊꯕꯛ ꯍꯧꯔꯛꯀꯗꯧꯔꯦꯕ ꯂꯩꯃꯤꯟꯅꯔꯒꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯐꯩ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨꯗ ꯊꯥꯡꯃꯩꯕꯟ ACꯒꯤ MLA KS ꯖꯣꯏꯀꯤꯁꯟꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ NSNIMꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯃꯇꯥꯡꯗ ꯑꯃꯤꯠ ꯁꯥꯍ ꯎꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥꯔꯛ ꯁꯥꯈ꯭ꯔꯦ NSNIMꯒꯤ ꯑꯄꯥꯝꯕꯅ ꯃꯅꯤꯄꯨꯔ ꯀꯥꯏꯍꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯊꯥꯖꯕ ꯀꯌꯥꯔꯛ ꯄꯤꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯧꯕ꯭ꯔꯨꯒꯤ ꯃꯇꯥꯡꯗ ꯊꯣꯛꯂꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯥꯏꯁꯪ ꯃꯩ ꯊꯥꯔꯝꯂꯤꯕ ꯃꯤꯁꯛ ꯈꯪꯕ ꯉꯝꯂꯦ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯑꯦꯟꯀ꯭ꯋꯥꯔꯤ ꯆꯠꯊꯕ ꯍꯧꯔꯦ ꯀꯧꯕ꯭ꯔꯨ ꯀꯥꯐꯝ ꯂꯝꯕꯤꯗ ꯀꯜꯚꯔꯠꯅꯆꯤꯡꯕ ꯊꯨꯒꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯤꯗꯣꯛꯇꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯀꯥꯕ ꯃꯇꯝꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯀꯧꯕ꯭ꯔꯨ ꯃꯊꯛꯇ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯍꯥꯡꯗꯨꯅ ꯂꯩꯔꯦ ꯑꯃꯁꯨꯡ ꯄꯔꯃꯦꯅꯦꯟꯠ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯑꯣꯏꯅ ꯍꯥꯡꯗꯨꯅ ꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯗꯅꯕꯁꯨ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯦꯟꯗꯕ ꯄꯥꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯍꯧꯖꯤꯛ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯑꯐꯕ ꯁꯣꯂꯨꯁꯟ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯃꯗꯨ ꯅꯥꯀꯜ ꯑꯃꯅ ꯌꯥꯔꯁꯨ ꯅꯥꯀꯜ ꯑꯃꯅ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯃꯩ ꯆꯥꯛꯑꯒ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯐꯩ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯐꯨꯔꯨꯞ ꯑꯁꯤ ꯈꯛꯇꯒꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯡꯕ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯀꯣꯡꯕ ꯃꯔꯨ ꯂꯩꯐꯝ ꯇꯥꯕ ꯆꯤꯡꯈꯣꯡꯗꯒꯤ ꯆꯤꯡꯊꯛ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ
Kongmamaru Laifamlen Chingkhongda pangthokhiba thoram aduda wa nganglatuna Rajya Sabha gi MP Leisemba Sana Chaubuna makhatana hai Maitai furupna mabuk phamanbagi ngasi fawwa atoppa furup amatagi mayokta thabak tawba leitre Karigumba Maitaina furup asi khaki khalamba thoklabadi yaifaba oiroi atoppa furupna thengkhang kayada Maitai furupu yai haituna tawriba thabaksing asi henmale Furup asigi oina horakliba nahasingi sentiment fathaba ngamlaktaba yai furup asigi sentiment sokpa thabak tawba tokpiro Kaubru khaktanatana marjing dasu thokaningda bathaudo kaya thokpagi pau leiribani Lamdam asida khundaminariba furup khudingmakna nungsi chanana leiminasi haina appeal tawkhibaga loinana apunbagi saktam ngakpada furup khudingi lawfatraba thodang kya lominasi haiki Leisemba Sana Chaubana makha taratuna mi amana afaba tawrakpa matamda chingthabagi mahuta thagatnabagi matamadu lakle aikoina aikoigi maihorol lagi leiraklaba puwariga sagonaduna laklaba mafamsing chekshina ngak senpham thoi aikoina aikoigi saktam ngaktana kanana ngakani haina chekshinwa thamke Yarani moidi amaga amga tinaba yadabani moidi amaga amga pundabani amana tawba thaba amana thanadabani aduna moidi maitai di lingjen suma manadabani khoina tawba tawbada moidu kaimga tawpa ngamoi haidana khalaga ekoi sentiment he pairaga aidana sanabase masi matam yam sange adu masi khangmo ngamasu ekoi hudik madi pangal leraktre adu masi topiro adu masi som hanjal agadi soidana ekoi gi Manipur se kasu kanadabada mai hongdana chalakani Leiminai bakanglo puru mayam se ekoi phajana nungsinana chasi adu atopa kanglo sina so maitai bu nungsibiu maitai se koi gi somde amuk thomba ekoi kangdrum madu tahanbiga no ekoi kangdrum nate ekoi mayam gi khanbagi ni kon awaba mayam ekoi ko mathakta purga salisi nanam dragadi ekoi su maitai khakti khalaga thabak tormagadi Manipur se nuairoi All Jiribam Road Transport Drivers Union AGRTDU Jiribam Amadi All Manipur Road Transport Drivers Motors Worker Union Anina National Highway Kuntraga Tareta Cheliva Gari Singda Nongmai Kapsindana Attack Chatharakpagi Mayokta Yaningdaba Fongdokpoina Manipur State Pumbada Ngarang Ahing Nongyai Diki Tang Tara Mapan Ge Ahing Nongyai Fauba Kaukiba Pung Nifu Nipan Ge General Strike na Jiribam Districta Mahosagi Punsida Chauna Kaiba Pikre Dukan Kaithel Thonglon ki amadi lambida gari sing chenakide juri police na so akan bangak sen madagi thabak paikhatuna thokhaning da thodok thoktana ba mikup na hom sing na leire ban saugatpa driver sing na irabot makhongda lambi thingduna gari sing chatan khidre adubo juri police laktuna athing badu lokthokan ke Wavagai dagi driver amana fongdorakpada aikoi driver na miyam gi seva tawjari basida gari singda nongmai kapsinduna attack torakpa thodok yaning de haike Aikoidi miyam gi chengchak puduna corona manung asida yumda fawba changdana gari thoribani aduga kari gi tamak driver sing da attack toraklibano haiba pendabo wafam kya fongdoke Corona manung mi akhoi yumda bok changan pote akhoi wana mask uppaga sumai tawduna akhoi gari thawjari ni chachari ni adu kari gi damakta akhoi driver da attack tawbidaino Ngarang numidang wairam pung 6:30 tarakpa aduaida masak khangdaba gari macha tongduna lakpa mioi anina chinga mathak ngakrava leirakta leiwa leima pokpam somokanta kauba mioi amagi yumda bom ama thamlamba adu yaningdaba fongtokladuna ngasi ngakrava leirakki miyamna wakat mifam chatakre wakat mifam adu da saruk yakibi chinga mathak ngakrava leirak mera paibi lufki president Laishram Tamphana haikibada mi kungna leiwa mafamda bom thamjinba amadi langshinba tawbigano ngarangi bom langsilamba thodok aduda karigma bom adu pokhaiduna misimina thoklamlagadi kanana daita logani ngarangi thodok asi kanana kari maramgi chatharibano haibado mayek sengna miyam khangna sengdok pirau yaningdaba kaya leirabasu wari sanaduna yanaba purakpiyo maduna tadana mirakta hekta bom langshinmagi hainabi asi thadokpiyo haina mahakna appeal tawke Nakalamba Romda Lamphel Police Station gi manung chanba tera sayang pukri gi torwanda ngasi ayuk hand grenade ama leirambadagi Manipur Police BDDS team na lokhatlabatungda Langol Gambeles lambida leiwa dumping saita soyangam yautana pokhai hankrei bom adu tera sapam leirak machinda leiba pasoi AC gi hanagi MLA KVG yung ki mamang sayang pukri gina maning thangba torwanda leirambani Bom adu pukri da ising sokpa lakpa miyoi sing na urakpadagi police ta pau piduna Manipur Police Bomb Detection Disposal Squad team na numityung mamatung pung amaga makhairom tarakpa duaida laukhatlaba tungda pung ani taba matamda Langol Gambeles lambi da leiwa dumping site ta asoi angam yaudana pokhai hankhibani haina police na hairi
ꯄꯥꯎꯒꯤ ꯃꯔꯛꯇꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯃꯤꯟꯅꯁꯤ Khundrapam Kendra ki Honorable MLA Amadi Hanagi Manipur Legislative Assembly ki Speaker Sri T.H. Lokesur Singha ki Asan Mienga Loinana Khundrapam Kendra ki Khungang Laikai Shin Thungna Zatharakpa Sangbat Sagatpa ki Sarukam Oina Hogolagiba Kendra Sigi Nahasing Amadi Sanaroi Singbu Mating Leiba Citizen Amam Oina Bagim Mienga Haukiba Matam Kharaki Mamangragi Kanna Sangbat Sarkiba Pukhau Juvenile Pioneer Club PJPC Pukhau Khabangi Playground Ngasi di Mapung Mari Pharakuna Miyam da Khusin na Bagi Thoram Lakliba April ki Tang Taramapan Lising ani supna kunmathoi sajibu gi tarit nipan ba ningthau kaba numit ki ayuk pung taramathoi makhai taba matamda PJPC ground pukhau khabamda COVID-19 gi SOP ngak na pangthok chargani asigumlaba thauramasida Sri T.H. Lokesur Singh Honorable MLA Khundrapam SC amadi former Speaker Manipur Legislative Assembly Sri W. Khomai Mitai Honorable ex Pradhan Pukhau GP Sri N. Sanatomba Mitai Honorable Jila Parishad Member Makeng Dolai Thabi ZP Sri C.H. Inau Singh Honorable Pradhan Pukhau GP amadi Sri T.H. Inau Singh Honorable Pradhan Uimpok GP na athoiba mithunglen thormapu amadi ikai khumnajaraba mithunglen sing oina thorumgi tangbal lengsin bigani hawalakliba naharol amadi sanaroi singbu puning thongna hapiduna Khundrapam Kendra amadi Kendra wangmagi chepau phangbiba phangbidaba thibidana ikai khumnajarbi laiguru gi masak oiraba ahallaman marumapang isilinaw ima indol ise isal khwai punamagna asiguma thoramasida matam chana lengbirakuna thoramasiba mapung than biranaba BJPC pukhau khabungi maikaidigi nolokna paujenjari Panthoibi Construction Private Limited, developing tomorrow presents Panthoibi Green Homes, a destination of luxury living, equipped with modern amenities. Launching on 23rd of April 2021. Pre-register starts from 1st of March to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurangban Laikai, Imphal. Panthoibi Construction Private Limited na miyam gidamak G+2 dagi G+6 ta upgrade tawkraba residential project amakak launch tawzar. Upon Sembam ki 10% amak down payment pibiraga lemoriba 90% aduna chahida 6.99% ki changda thagi installment basis ta thibirak payagan. Ngasi maleng simbiro Panthoibi Construction Private Limited assistant company of Panthoibi Housing Finance Company Limited Torambam lekai. Break ki matungda mayam butaram nokchari makhataba pau pizari Wesia lamdamgi maroina Manipur kanglai paki yaulop singna Myanmar dagi changshilakpa refugee sing athingba pi amadi asiana fauba thokhali haina India gi intelligence source amagi pau paladuna pauche kharada phongnarakpa thengnare India lengakna Manipur amadi Wesia lamdamgi yaulop singi mayokta makhoigi agency sing sinatuna aranba I pau sing sandoktuna miyamna yaulop singbu seranana uhanana bahona bathong asi handaki thodok asina ahanba nate adubo handak sandorakli ba aranma pau asi yamna ka hena hanthaba thaki propaganda ni haina aina thinkrava loop korkomna thadorpa cherolaman hari cheroladuna makha taraduna Manipur yauna India da phongba pauche singda Myanmar dagi changshilakpa refugee sing thingnana ba lengangna thokiba cherol amadi madugi mayokta Manipur gi miyamna yaningda ba phongdokki batanatana India na yadraba phawbada lamdam asida changjafam pinana ba honabagi wafam kaya leikhrei Myanmar dagi Manipur da changlakpa refugee sing Assam Rifles na thingba madi halan khibagi thodok hojik so leptana thoklibani Aranba pau sandoktuna Manipur gi yaulop singbu lana Myanmar gi miyamda uhanna ba honariva asida natana Assam Rifles na yauloi saraga refugee halakpa yai makhoi gi aranba propaganda sing Myanmar gi miyam Manipur gi miyam amadi malem gi miyamna thaza bidanaba amadi chekshin binanaba cherol asina makhatari Kaubru area da nauna khunda salakliba kuki singi loop kharana lai khuramba chatpa singda athingma piba survey tawbada thingba thong thudekpa amasung laisang mai thabagi thabak chatharakliba si lamdam asigi yelomi singmu phongna singnabani thawong sing asi ingna chikna hingwinaba pamjaba yelomi singda communal class thoknana ba sinbani haina lawdaba ngamde maramasina asingma thawong chathariba maral leiraba mioi singbo Manipur lengangna tha asigi kulga humdoi fawbagi manungda fagadabani amadi chairak pigadabani haina kege moirang kanglailon kanbalo Salai Kanbalop Central Committee amadi Federation of Haumina Press the Thadrokpa Chirolaman Hairi Puariga Sago Naraklaba Kaubru ki Laifam Lensing Asida Natana Kaubru Chingsang Kudimak Lamdamasi Yel Homi Yek Salai Macha Singini Masida Lup Karana Kaubru ki Laifam Lensing Asi Furup Kuding Makini Haibado Yellow Missing na Tamoy Sokna Yaning Day Kaubru Laifam Lensing the Oirakliba Todok Asina Ahan Banate
mamangda thangjing khumbamgi kautruki kaunu lairembiki amasung kondong lairembigi nungaitaba thodok thokre khudingmak sing asi mathang manau naina chathaba yelongmi singi lining laishon historical cultural rights singbu singnabani haina lodaba ngamde masida yelongmi singna kuina khangtuna leithokpa ngamloi haina cherol aduna makhatari Inkumja lisingani kunganithoi faubagi manungda yumthong khudingda thaknanaba afaba ising fangananabagi pandam thamliba Narendra Modi gi flagship program ama oiba Jal Jeevan Mission gi makhada Hianglam Assembly constituency gi oina ahanma phase ki paikhalakliba pipeline connection tawbagi thabak thoram sing ngasi constituency asigi MLA Dr. Y Radhishyamna hakthengna jatuna yingsinkrei MLA gi yingsin khongsadadura Hianglam Laipangan badagi Hiran Mai Fauba Hianglam Tera Pirak Amadi Hianglam Waikhom Lekai gi mafam singda pipe phumagi thabak sing yengshinke khongchada duga mari leinana MLA Radhishyamna hauji ahanba phase ki paikhalakliba thabak asi ayamba loisilakle loinana ani suwa phase oina lamjau langmaidong Tezpur yauna constituency asigi atai wadhauriba mafam sing asisu atuba matamda thabak horgani constituency asigi miyamna hojik thengnariba thaknanaba isingi awaba asi athubada koknanaba honagani Hairiba thabak sing asida kendra asigi miyamna su mapum phana mateng pangbiduna lengakna thamliba pandam asi mai pakhananaba honaminasi haina phongdoke Imphal West is Bishnupur amadi Kakching Hairiba district mari asigi Fisheries Cooperative Society singi apunma body ama oriva All Manipur Fisheries Cooperative Society Union na Siva Sena Manipur gi President Moirangthem Tombibo Union asigi anoba President oina khankrei NCDC ki senthang makada Manipur gi ngami singda pigedaba lupa crore chama kunmapan gi loan athubada ngami singda yohananaba takshilagani haina Union asigi President Moirangthem Tombi na haikrei Hiramasiga mari leinana ngasi Babupurada leiba Siva Sena Manipur unit ki office ta pangthokiba Paumi Singha unabamada Moirangthem Tombi na haikibada National Cooperative Development Corporation gi senthang makada district mari asigi Fisheries Cooperative Society singi ngami singna hojik fangdana leiriba lupa crore chama kunmapan asigi ngami singda fangananaba Manipur gi CM N Biren unaduna takshilagani Loinana Manipur gi nga gi pothok asina Manipur miyam gi sinanaba konana bagi changda puthoknanaba anoba pandam ama thamle haina so mahakna haike Reminder supi graba aikoi tongan ba registration makhata na sathananaba aikoi sangsil lakani maramaduna ngasi aikoi phamin najariba aikoi khwai khimingna honorable CM N Biren jida yamna nungsina aikoi mipan tangdana aikoi gi Manipur gi ngagi pothok ase puthok ngamdana honabada angamba mating pangbiu haibase akoigi kangloba singi maikaidagi ngasi nongna khalliba khanbiraba siamen amoina aina request tawjari Khangabo Kendra gi manung chanba sanga yumpham idikwak maningda leiba matam sangna miyam da ising piba ngamdana leiraklaba sanga yumpham water supply scheme Ramjan tha gi yenglaga ngasidagi Kendra asigi MLA O Surja Kumar na semjin bahokre sanga yumpham Cherapur mathak Cherapur mayai nungpho amadi savalaikai gi miyamda ising pigedoba water supply scheme semjin badu kamari leinana warol pibada MLA O Surja Kumar na water supply scheme asi saval oiraga install tawdabana maram oiraga miyamda ising piba ngamdana leirakibane adubu Islam dharma chaliba singi chakyan tha manungda miyamda thengnariba ising fangdabagi awaba kaya asigi yenglaga ngasidagi semjinjaba hojabani haike Mai haurol dagi maitai furuki oina leiraklaba laifam sing ekoina matang matam chana ngak selhaudavana pamdaba thodok kya thokpagi chang hengalakle haina Imphal East ki adakshiya PP Mulana phongdokrei wafam sing asi kongma maru laifam lengi community hall expansion sangabagi thoramda phongdokibani Khundrakpam Jila Parishad TS Angaubi Khundrakpam Gram Panchayat के प्रधान अवुजम इवोचो हराउरो तांखम ग्राम पंचायत के प्रधान लैशांगथेम कुलचंद्र मदे कोंगममरु लाइफमलेन अपुनबा सेंगत लुके थौपुबा कयासो सरुयाखि पांगथोकिबा थोरमदु दवांगांग लदुना अध्यक्ष पी मोलाना लाइफमलेन असिबु कन्ननबगी पांदमदा माइकै असोंगी मियामना लौखलाक्लिबा थबक थागतनिंगाइने मैतै फुरुपकी ओइना मैहौरो लगी लैरक्लबा अरुबा लाइफमलेन कया फुरुप असिगी ngasidi wathok thoklei matang matam chana akhoi gi aruba laifam sing section angak selauba tangai fade wathok ama thok trikai tumina leshin bagi hainabi thadoklasi haike koi gi thaina dagi ai koi gi iran oi bodo hauji ki khana chaina ba thoklei mukna ba thoklei khathau ba ira me kawru gi wathok se lai ise akat wada hauji cs ho sing
mayam punamak sange ka bujite ai koi tobu kannana ba ai koi laifam den isagi asengba isai da bo adum yaure ni tawru ching na koi laifam den asengba kanone na sei da bo yaure ni adu laifam den do koi buji bo isagi ne na hai ga ning kam na hoji kara ga leiba ngam dre hoji hana di khara poma mi hoji mi gi hatta kan wa option gre ba fight option gre ba so minor masi yang ngan na koi ni na hai tare ko lauchandri ngai da koi su minor ai koi gi woi ba khara khut khara thar le ho ba se ai woi ni ga ai ba pham je pham jara चटखिबा मार्च की कुंद की हौदुना शेड्यूल ट्राइब थिमान कमिटी मणिपुरना मैतेबु शेड्यूल ट्राइब लिस्ट चललो हाइबो वाफमदा चंगशिलकपा खोंजंगी मखा चथरक पोइना ngasi क्वाकैतल थिंगोम लेकाई कम्युनिटी हॉलदा दोंगमगी ओइबा पब्लिक मीटिंग मा पांगथोखरे मिफम अदुदा कमिटी असिगी जनरल सेक्रेटरी के वोगेंद्रोना मैतेबु एसटी लिस्ट चलहनबा हाइबा असि मियामना होजिक यामना पामना लेरिबा कॉन्स्टिट्यूशनल प्रोटेक्शन लैंड प्रोटेक्शन चिंगबा कया असि मसाना याउजादुना लेरबनी कमिटी असिना मियाम असिगी म्यूट छिंदुना चंगशिलकपा खोंजंगदा हौजिकी लेंगाक असिना सेंटर दा रिकमेंडेशन लेटर थागदबा अदु हौजिक फावबा थादना लेबना हौजिक फावबा पंदुना लेरे येलौमी अमा ओइरिबा मैतेबु एसटी लिस्टा अथुबदा चलहौद्रबदी यामना अरुबा फिबमदा लेरे मसिदा मियामना वाखल तामिनदुना खोंजंग असिदा पुना चंगशिनमिनदुना लेंगाकना रिकमेंडेशन थाबिननबा तक्सिनसे मसिदा लेंगाकनासो मैतै सिंगी याइफनबगी तमक रिकमेंडेशन थाबियो हाइना लेंगाकी पुनिंग चिंगशिनखे मैतै से क्रमाइन तौर फंगदगे तो ओनली लिस्ट तो चनबे वादने अद लिस्ट चनबसे मैम लोइन खंगबिरे मणिपुर गवर्नमेंट सेंट्रल गवर्नमेंट चनबिरो इन रिकमेंडेशन तौबम दरकार ओइरि अदुने व पन लेरिसे अदु कोइना मणिपुर गवर्नमेंट ngasisu मीडिया के थ्रू द इलेक्ट्रॉनिक्स मीडिया की थ्रू द अमुकसु अपील तौजरी कमिटी की साइट की मैतै मियाम की साइट की ngसागी मथौ ताबरी रिकमेंडेशन दे अथु मतम थाबीदना अथु मतम मैतै से चलंदरा हारिबा कॉन्स्टिट्यूशन की प्रोटेक्शन मैतै खुदिमना पामीबा प्रोटेक्शन दो अदु पंगनबियो आइबा अपील से अमुका नोटक्सन लमदमासी के फुरुप कांगलुप खुदिंगमकी हौरकफम ओइरिबा कौब्रु चिंगदा लेरिबा कौब्रु लाइफमलेंदा मई थारंबा हाइबसी फुरुप अमबु उसितबा अमसुंग नमथननबा होनबगी थौसिलनि हाइना उसिलना थादोरकपा चेरोलमना फोंदोरकले लिविंग आर्ट्स एकेडमी मणिपुरी थांग ताना लमना साफोंगलखिबा चाही 19 सुरकपगा इरोइनना ngasi sagolban tera lokrakpam lekai da leiba nainasang community hall da academy asigi mapok kumon pangthokre थौरमदुदा राज्य सभा की एमपी लेसे मसना जाउबा नैनसंग क्लब की प्रेसिडेंट सेराम महेंद्र आरके फॉर्च्यून सिब्लापर की प्रोपाइटर आरके रामेश्वर EZCC दिमापुर की मेंबर माखोन मनी मंगसतबम गवर्नमेंट डांस कॉलेज की हानगी प्रिंसिपल रंजित अधिकारी मयुमना दायित्व फमखी थौरमदुगा मरी लेनना राज्य सभा की एमपी लेसेम सना जावना फोंदोखिबदा मणिपुरना चाही लिसिंग किया मिखा पोंदुना इसागी पुवारी इसागी नाच चटनबी लेजबा इसागी ngangkhai ngakchaba leipak ama oina leirappada manipurgi thangta arambai amadi sagolna chauba thodang kya lautuna lakhi adubu laibak thibadi aikhoigi thangta arambai amadi sagol ngasidi mutkhiba yana lei matam amada aikhoigi ningtamba ngakcharamba sagol amadi khusukulai mayam asi ngasigi mirolna thausadana leibagi mami tare Sagol Kangzaina sak taklamba Manipur asida ngasidi sagol masing asi lising ama fawa fazilaktre sagol sing asigi laibakna kadomda haibasi ngasidi achobu wahang ama oire hauziki mirol asigi wakhalda thangta sanaraga karibu kana doino nongmai gi jukni haina khali adubu thangta haiba masana asigi nungda cheliba ichel asidi nongmatasu thizilude Masana asigi maru oiba kanglondi thaksi khasi amadi marai pak nungsiba sini aikhoigi leipak asida hojik naha oiriba kaya drug saduna sum charaba yumbi amagum leiri khunai asina sana khonabada mai onsilaba matamdata aikhoi mayai kaba nisadagi kanmangamgani maram asina aikhoina aikhoigi ipa ipuna thambiramba na chanabi kaya asi yokhatpa tangai fade haina phongdoke ahal tamang masa khangba thaksi khasi leiba duba mirol ama sembada aikoi thang ta sin oba thongdang ama larokani haibase ai thajajabani कोविड की लूरबा मतमसिदा हराउ कुमै यारिबा मखै तौबिगनो नुमिदांगी मतमदा कर्फ्यू थमलिबसी अखोइ पुना ज्ञान तामिनसी हाइना मणिपुर लेजिस्लेटिव असेंबली की डेप्यूटी स्पीकर कोंखाम रोबिंद्रोना फोंदोक्रे वाफम असिंग असि मयांग इम्फाल बाजारदा लिगला की एक्सक्लूसिव आउटलेट अमा हांगदोकपगी थौरमदा फोंदोखिबनी थौना इंडस्ट्रीज प्राइवेट लिमिटेड मयांग इम्फाल सिंदना पांगथोकपा आउटलेट हांगदोकपगी थौरमदुदा थांगजम एग्रो की मैनेजिंग डायरेक्टर थांगजम जॉय कुमार
Thongna Industry Private Limited ki Managing Director Thongnauzam Khambaluang amadi Jiten Cinema Hall ki Proprietor S Manihana saruk yaki. Outlet adubo hangdokladuna Manipur Legislative Assembly gi Deputy Speaker Kongkham Ravindra nangasi mafam masida liklagi outlet ama hangdokpasi yamna nungai. Mafam matai da hangba uraga mafam masida outlet ama hangningbagi apamba leirakpa adu ngasidi fangba ngamlei. Liklana quality leiba achapot makhal kya puthokpasi yamna fai. Ngasi mafam masida outlet ama leiravanina miyamda laina fanghanba ngamlakani. Nakalamaramda hauzik COVID ki ani suba web lakpaga loinana aikoi puna section minasi yamna luraba matamasida Thaval Chongjage Haiba Yauna permission PBU Haina Lakpasu Yauri Yariba Makai Harau Kumai Lepkisi Aikoi Puna COVID Tingna Minasi Haiki. Sarkar go so step lower protection tawna bana atopa lekiba satra satri sing asoni lakpasu mem yaure uji halapasu kerino da lockdown to ba hogiba parfu to hogina mem nang no yaure aduna aina prada sing da public sing da aina hajiling di haying doctor na police na haying kano ako'y protocol follow up tawo na follow up tawo na tarpo damda prajasing na ako'y na kay haytare jamin na raga jamin na ba mariano da ba Thoramadu da saruk yakiva Thangzam Agro ki Managing Director Thangzam Joy Kumarna Thangzam Agro na miyam gi seva torokpasi lakatoriba mi amada sahi kuntra mapum fargani sanglaba matam masida tongan mamakal gi product puthokre lisingani tara taruktagi bakery gi item singasi hapchintuna ngasidi item chama gi mathakta puthoktuna miyamda fangana na bahonari ngasi hangliba outlet asina liklagi tarani thoi shuba outlet ni quality leiwa achapot sing miyamda fangana na bahonabani haiki Exclusive outlet the period item sina mokoina wholesale item the pithokte sina fresh hoina ba sina the line report ko dimagsi magi live si 24 hours again like tabani aduna ngasi la to si maximum 36 hours le ba yauri ngasi ayu la to si hayeng report si tragedi masi ko no na mo call back to the grani na program ni adula fresh tharak pani paugi marakthana ten ba uminasi Roof Coating Services Manipur Nongju toiba lam oibana lamdam asida sariba yum sing sat mathaktagi ising yurakpagi khudong chadaba kaya mayuknari wabi raganu khudong chadaba sidagi ngakthoknaba miyam gidamak leizere Roof Coating Services Manipur Services silobi ningba singna ngasima contact tobirau Roof Coating Services Manipur opposite Uripok NRL Pump Uripok contact number 8787324360 Guardians Defense Academy. Admission open for 10 days SSB course from 4th April 2021. We provide personalized coaching to its candidate, special classes by visiting officers for motivation, professional guidance and teaching, everyday feedback to prepare well, boarding and lodging facilities available. For more details, please contact Guardians Defense Academy near Nursing Thakur Mandir, Naurim Lekai Kagwa Makha, Imphal West. Contact number 9863 388 639. Admission open. Private Sports Academy Guwahati and Anno Football Club Guwahati invite application from interested persons who want to participate in a month-long residential practice come trial coaching for under 13 and under 18 years of age. The coaching is scheduled to begin under the guidance of a foreign coach from 5th next month. Fooding and lodging facilities are also available. For more information, please visit Place Venue Guwahati, Mirza Tiniali or contact us at 6026 709 279 or 7005 235638. Salai Promoters Union Athasi Kunda Rally Machatuna CM da Memorandum Pishingani Haina Taurambadu Lengak Asigi Department Karaga Yana Bapurak Patigi Rally do Tokibagaloina Clam Tarakpa Investors Singi List Kaktamak Pishilagani Haina Union Asigi Convener Sunil Dro Laishramna Fongdurakli. Ngasi Manipur Press Club tapang topa paugi mifamamada mahak na makataratuna hiramasigi matang da clam toriba miyoy singi selep handok na naba lengaki maikay digi thazaba pirakpadagi rally adu ethokpani lengaka yanabagi matungina salagi investor singna clam taurabadi isa gi thamkiba senpam handokani hairabanina investor singna clam taubiyo claim ta haudaba investor singi oinadi sel handokpa natraga handoktaba khangmangamtri haike Makhatana Salai Investor Singi Oiba Tongan Ba Loop Lairabasu Punsinduna Claim Taubiu Salai Promoter Union Gi Oinasu Ani Suba Face Ki Claim Tonganaba Mio Singi Form Thaba Thasigi Kungamathoi Digi Horagani Haiki
सिस्टम अमा नायना कैपिटल थूना हंदोकपा याननबगिदमक्ता अवांग थाकी कमिटी अमा सेंबियु हाइदुना मीडिया की थोंग्रा खुथांगदा कोई रिक्वेस्ट तौजरी अदुगा लोसिलपदा लेबाकी मरु ओइबा थौदांग पुबिरिबा मीडिया की चिलिनाउ सिंगसु मणिपुर की काचिन कोयादा लेबिरिबा कोई इन्वेस्टर सिंगना क्लेम तौबा यानबगिदमक्ता करी उपाय लेबगे हाइबदु मतेंग पांगबियु अमदी सजेशन पिबियु हाइना नोलुक्सरी सिंगजमई चोंगथाम लेकाइदा लेबा सेमी पकागी युम अमंगसी अयुक मैना चाखरे हारिबा युम असी निंगोंबम अपाबी कौबी अमगिने मणिपुर फायर सर्विस की टीम अमा लाक्तुना का हेना मांग ताकलमगदबदिगी खरम मखैदी कलौबा ngamkhre hari ngarang Tamenglong district ki kaimai village manakta masak khangdaba miyoi kharana tata gari amagi driver furaga paisa amadi mobile mulore hari driver adudi kasar silchar gi nagatila da leba aizul barburia apokpa azurdin barburia kawi hari mahakna phongdorakpada gari thaurak lakpa matamda kaimai manakta miyoi kharana gari khamlaga thina phurakpani matung mobile amadi paisa oina lupa lising tara taret ka chahum mul horaga thadorakpani haiki lamsang AC ki manung chana lairiwa faidinga dagi loitang fauraga mayang langjing takiba lambi asi mana hingkhol dagi na mayang langjing phaubudi koila thaviraga mana hingkhol dagi na loitang fauraga faidinga taba sina mamang sahi inglising ani kungi march dagi paka lobiramlaga ngasi fauba hanna yingbitre lambi gi fibam asi asuki matik phatrabana maram oiraga mathak thongba singdasu hanjin hanjin wakat charaba faubada thawai bidabadagi khoisaunaraba lekai mari ki mera paibi LAMDA LKK YC LYTO amadi SYPOL club singi member sing aduga lekai mari asigi maira paibi gi lup sing loinana praja pumna makaloinana khanna minaraba tungda yana bama puraktriba phawba hariba lambi asi thingjale haike Manipur Lenga ki Chief Secretary amadi State Executive Committee ki Chairman Dr. Rajesh Kumarna COVID-19 laichet asiga mari leinana haukiba tha asigi tang tara tarukta Manipur pumbada numidang pung nipan dagi ayuki pung mari fauba numit khudingi curfew thamnabagi thokiba order amagi matungina Tengnopal district asu district magistrate na ngarang order ama thoktuna numidang pung nipan dagi ayuki pung mari fauba curfew thamkre amadi more police na so COVID-19 gi second wave hengalak pasi ka mari leinana ngarang numidang more kaithel la publicity chatuna curfew gi niyom sing miyam nangaktura yum yum dagi mapan thokpidana ba khangan kre Leipak asida hausi aruba mawongda mayok tariba COVID-19 leina laichat ki ngakthoknana ba leipak sinba thungna chathariba special vaccination drive tika osap ki matangda miyam puna wakhal tahanna bagi awareness program amangasi thawal ki khetri sanglenda pangthokre district administration thawal amasung district health society thawal na sindra pangthokpa awareness program aduda akhangahi kyana COVID-19 vaccine kapthokpagi kanaba amasung tika osap karino karigidamak pangthoklibano habigi matangda wangangki awareness program adu da saruk yakiba Dr. M Narana phongdokhibada hauzik malim gi oina aruba fibam amada lanthengnariba COVID-19 pandemic asidagi ngakthoknanaba amata ngairaba pambaidi COVID-19 gi appropriate behavior ngakna chatpa amasung masigi hauzik leiriba vaccine asi kapthokpani miyamna leina asidagi ngakthoknanaba hairabadi sungsoi shoitana vaccine kapthokpiu haiba wafam thamki Lau singu bagi pothok chathok hengan anaba nongmagi oiba awareness program ama wangu nauda khong community hall da Kumbi Kendra Progressive Farmers Association asinduna ngasi pangthokre wangu nauda khongi longmi kyana thoramadu da saruk yatuna akhang ahi singa lau ubagi pothok hengan hanabagi matangda akhang ahi singa tanaduna khangminake thoramadu ga mari leinana BJP Bisnupur District Committee ki Secretary Sanasam Premchandra phongdokhibada lamdam asigi miyamna icha isu sing lairik tamhalaba matung government gi thabak tawhanna ba hotnabada leizaba labuk lofam yon thokpana lamdam asigi labuk sing atopa lamgi miyoi singna chada humudra oikre masi makha tana thoktana ba afaba luchingba ma oiba mathau tare haiba khantha minarasi akhang ahi singa tanaraga chathok hengan ba hotnarasi haike Sanatombi Oriental English School Kumbigi Mahiroi Chatret Taramanga da Solar Study Lem Chatret Taramanga Yenthokre Manipur Lenga ke Education Department na Manipur Renewable Energy Development Agency Manereda-gi Kuthangda School gi Mahiroi Singda piba Solar Study Lem Yenthokpa gi ngasi thoram aduda Kumbi Municipal Council gi hanagi former Vice Chairperson Wahingbam Bovichan Luangna phongdokhibada Bharat Sarkar ki Ministry of New and Renewable Energy na leipak asida leiriba yamkhraba mahiroi singda
solar study lamp pibagi saruk ama oina state government manireda gi khuthangda mangjongna apply tawkhraba school asigi mahairoi chatre tara mangada pitharakliba solar study lamp ase hauze covid-19 second wave ki luraba matam asida yumdagi mapal thoktana yumda lairik oraituna leibada mateng oiragani haiki Jiribam ki manung channel laiva Latinkhal GP ki reception committee na sindra GP asingma ke Rajiv Bhavanda Jiribam district asigi nauna posting lakpa Egana Shyam Sharma MPS Superintendent of Police okpagi thoram ama pangthokre Tharanga mari lainuna SP Jiribam na haikibada ai isamak Latinkhal asimaki imung amagi miyoi ni haina miyamna khanbiyo loinana police haibasi praja gi marupni praja ka nungsinna leiminarabata crime asi solve tobungamgadobani haina haike Mahakna makha tana ngasi reception asida yaubiriba singna karigumbada khudongcha daba matamda pau bibirau angama mateng pangjake haibaga loinana lakliba miyamda aigi telephone number asida line lobiduna pau faubirau amasung mathau tarabadi isamaksu lakjage haina haiki The Young Sporting Club Khekmanamadi Veterinary and Animal Husbandry Office Thawal ga kusham naduna nongmagi oiba anti-rabies mass vaccination program ama Khekmanjila Kaitil lampak tangasi pangthokre hauzik sanabagi pau phongbigani India ki mahut silibi Manipuri ki Mirabai Chanuna Taxken chathariba Asian Weightlifting Championship ta ngarang nupi ki kilogram Nifu mapan gi category da clean amadi jack ta puna kilogram chama tara mapan thangat pangam khibaga loinana anauba world record ama thamangam khrei masagi chahi kunga taruk suravi asina snatch ta kilogram marifu taruk amadi clean amadi jack ta kilogram chama tara mapan yauna puna kilogram thangat pangam khibani Mirabai hana Tokyo Olympic ta saruk yana ba khan basalai khrei Puknung da leiringai nupi oiragadi manghanbagi thabak asi yamna thokli hanthava leitri Jero dagi chahi taruk fawbugi oina nupa masingna nupi masingdagi heli haina Thawal District ki Deputy Commissioner N Bandana IAS na phongdokre Wafam asing asi Pukhau Ahalu Playground da pangthokfa First Ngangom Ranjan Memorial Under 17 Girls 11A Side Football Tournament 2021 ki final match sanabamada loishinbagi thoramda phongdokhibani Golden Star Club Pukhau Ahalupna Manipur Lenga ki Social Welfare Department ki Beti Bachao Beti Parao ki scheme gi makhada pangtokpa tournament adugi loishinmagi thoramadуда Kaksing District ki SP Victoria Yengkhom Social Welfare Department ki Director NG Uttam amadi Artist and Director B Rojisu sarugyaki DC Thawal N Bandanana nupa amadi nupi masing asi yamna khenarakpa sina maram oiraga Bharat Sarkar na Beti Bachao Beti Parao asi haudorakpani Maruoina Jero dagi chahi taruk fawbagi manungda sex ratio asi nupa masingna nupi masingdagi hengalakpasi chang amada leinana ba honarakpani hana dagi khara hanthare hairabasu haujiksu puknungda leiringai nupa nupi khangdoklaga nupi oiragadi manganbagi thabak asi lepa leitri masi tawbiroi tabani nupa nupi ani asi chap mana hanba ama yamna changi hairiba pandam asigi makhada nupi sanaroi kya puthokna namabadi makhoigi oiba heisingba kya uthokna ba asingba tournament ama sinbasi yamna fai haike Yum hauna nupising si isna respect tawbiraga ngakthuna bahonasi crime against women and children thokon dumsi aduga beti bachao beti parao haribse koigi khara sothana leirakpagi nupising se kitang hanthare habigi symptom ni laise aduna si beti bachao beti parao se sigi scheme se koi phajana pathupiraga nupigi ratio se sex ratio se as well as child sex ratio se hengalaga beti bachao beti parao se koi manipur dagi di si scheme se koi darkar oidre koi di president maintain tawre haibado atu matamda koi madu phagna bhonasi masida koi khudingma tik district administration aduga lekeriba sarkar gi social welfare education aduga kwai maru oibada koi leibiri ba praja singi sajok achauba amachani habiwa phamsi khamjaraga Tournament asigi matangda Social Welfare Department ki Director NG Uttamna aikhogi punsida mai pakpa ma oige hairabadi mang ama manggadabani adubu mang adu manglagada leibadi yaroi punsida pantam amagi makhada thabak tawgadabani samas ama thong manana chatpada nupa nupi anigi achobo thodang lei sex ratio da nupi masingna nupa masingdagi henduna ngakpigani sex ratio da nupa masingna nupi masingdagi henduna chaliba asi yamna laibak thibani matam ayambada nupi sing hanthana thambagi chanari ama leibadawna tawba asi hongdokna naba hotnagadabani masigi pandamda
Makada nupising semgatnanaba haiduna tournament asi pangthokpani haiki. aduga ngasai football player afauba mo oige hairagasu ngasi mangmangaga ngasi practice tawba horaga tha amada hekta ai state level sana ngamgadaba nate tha manga da hekta ai national level sana ngamgadaba nate aduna plan tawba tayeba aina pamiba mangsi yoge hairagadi ai karai dagi hausige kanada tamsige kari hona sige kari lairik pasige anu karamba club ta yauraga ai practice tawba hausige haiba plan do tawba tay plan tawraba matungda plan do amuk thabak onthokpa tai Tongan ma team taruk na saruk yakiba tournament adugi ngasi sanakiba final match aduda YWC Langthawalambadi ICSA irangbam anina sanaki team anina akan mongda sanakiba aduda LWC Langthawalna goal manga sinoda maitiba piduna tournament adugi winner oiki. Mapan suba Kanglai Park Jaibi Yendam Naba Kungamathoi Haukiba Tang Kunganipan Tha Hum Englising Ani Kungamathoi Diki Hautuna Ngarang Tang Kuntra Mathoi Tha Hum Englising Ani Kungamathoi Fauba Pangtokre Thoramasi All Manipur Jaibi Association Amka Amasung Jam Public School Paurabina organized Tobani Amasung Kanglai Park Students Association KSNA sponsor Tobani Haudokpagi Thormaduga Mari Lena MLTS location Haikibada Jaibi Yendam Nava Asi Kunai asida yauksangda aranba lambi amada chatkigadaba adu kharadang oirabasu naharol singbo achumba punsigi lambida puba ngamle lamdam asigi amata ngairava inatki masana asi yokhatminasi haina so thamki aroibada maroiba pa amukana pizari Homeland natraga sovereignty tanmagumba oiroidaba thabakta kok thadagumsi Leiminariba Furup Kudimak Nungainava Nungsinana Leiminanaba Honasi Haina Raja Savagi MP Ningthau Leisemba Sana Zauvana Haikre Tuminna Leiba Maitei Furupu Yai Haiduna Thengkhang Kayada Atopa Furupna Furup Asigi Sentiment Sokpa Thabak Toba Haibasi Laibak Thibani Haina Ningthau Leisemba Sana Zauvana Pendaba Fongdokre Ngasi ki oina di Times of Manipur numitangi pau matang asida losinjare mideng tabiri basingbu amukana krumjari